Kashmirgi Pahalgamda terroristsingna miyoi 13 hatkibagi mayokta Indiana Pakistanda attack chatharabadi Chinagi Mateng Louraga Indiagi northeast state khudum Louchinggani haina Bangladeshki hanagi Major General Alam Fazlur Rahmanna cheksin wathamlakli Hiram asiga mari leinana National ki pauje oiriba Hindustan Times da report tawrakpa paw amana hai madudi Bangladesh ki hanagi Major General Alam Fazlur Rahman asi hauji Bangladesh ki Chief Adviser oiriba Muhammad Yunus ka yamna naknaba miyoi ni Fazlur Rahman asi haujikna border guard Bangladesh haina maming oikraba matam amada Bangladesh Rifles gi Louchinggani oiramki miyoi asina phongtokhibada Kashmir gi Pahalgam asida terrorist na miyoi 13 hatkiba adugi laman khumba oina Indiana Pakistanda attack chatharabadi Chinagi Mateng Louraga Indiagi northeast ki state khudum Louchinggani hairi thaurang asigi damakta Chinaga apumba military gi arrangement ama taunabagi damakta khana nainaba hauba yare haina National Independent Commission ki chairperson su oiriba Rahmanna social media ki platform amada post ama thagalaktuna mahakna hairi Rahman gi wafam asi New Delhi amasung Dhaka ani gi marakta yanadaba laiba sing thaidoglaga bilateral ki mari hena cheksinnaba hotnaringai gi tanjadani haujik laagdiba wafam asi Bangladesh ki Chief Adviser Muhammad Yunus na chahi asigi March thada Jatkhiba Chinagi khongchat amada Indiagi northeast state singi matangda phongtokhiba wafam amana tension wangkhathankibani Wafam asi Union External Affairs Minister S. Jason Khre yauna BJP ki Louchinggani singna yaningdaba phongdokpa su laikhrabani Muhammad Yunus na phongdokhiba wafam adugi numit khara ni lairaga India fauraga puthok pusin tauba Bangladesh export cargo gi arrangement ase India na muthat ki hairiba thaurang ase chahi 5 romdagi chatnaraga lakhibani haina Hindustan Times da report asina makha tari